ngasi yum changba numisida yong biu mayam sana sangai asigi sana lila bi ure umba mayam jatra na haina bdo asigi sana lupa chambaje thongni ba loijare na sana lupa chambaje imbu masa oriba masana haptragadi sonaren jingna amaiba amaibi adegi sonaren mayam haitai panji oiro bamon jing oiro barman jing oiro adegi amaiba amaibi oiro mokoina sokpa haiba yade aduna hapa sana lambeji sokpa so yade aduna imbu masana hapa kanda masagi thawaidu taibo mabugi spirit thawai ga lona koksan jabani sana pamada leng leibona yumjina ek leiring ki sana sagai ek leiring ma ki no sana sagai lakte ho sana sangai sigi sana ki pamada leng leibina sana sangai sida yena kadawa om sana kadawa ana ye lakadawa turi jangado mi lakcha khudum changado khudi moto ngapi sembi wona pangja bani aduna hariba sana chanbaji samana kuning dona paiga si chaldore jengbiu mayamju ji hapa hore makun namaka hapiraga sana ji phambam amadi lupa ji phambam thamjarakanda chumna sana langwi hunbagi pada jum changbagi amadi sana langbi koksam thoi mira changba koksam bagi taromaji matang asida chumna tentakna thamjari haijari thank you panapu section view na haijare ning to ni sunlakan kan sama chapakan hau makati kuning chapakan pagul Ông quay vô hao cái ní sang ba sang là biết sang ba bia na si đang bui quay đi bữa đó quay na hai ba xin na nấu gom sa đó lại bio na Nanti amat tadi saya nanda lah katanya. Nanti kita hire semua tu sila. Jangan betul dia lau. Saya. Kenapa harus semua saya center? Hajar lo ba? Hire center. Mata di center. Maning do kra kato maning lukshal lo hajar lo. Center na center. Hajar cingkalo. 상관없는 거야. 저기 또. 이 정검지는 나오면 사드나. 사람이 라임비시 따신 검전나. 담는나 버기니 우리 봐 सकता मुझे 양비우 मैं पर मो देखिए ये मरु पिताऊ सनानी सान लाइम्बिसी का 왕 타글로 오이도 사도 못 가다 다도 어디 뭐 코너 내비로 너 하이닝 뭐 하이로 현재 우리 앞라 가다 시타로 잡아 시타로 mana betul kemarin amal lekha kok अच्छा niramune itu बहुत बहुत थोड़े सारा तो किसों न कोई नहीं